Manipur da hau ki bapung kun gamari da COVID ki anova case ama laktun active case ani sukre leba si da COVID ki anova case kun saum de hanga lakhi bagalona na COVID ki active case lising taret ka chamaga yang mari yaukre mayam bu khurum jari adom ne yeng briba se impact news ni ai bijana manohar mayum na uji pungja si phau bagi maroi ba pau miyam da pijari Manipur da hau ki bapung kungamari da COVID ki anova case ama laktuna state asida COVID na naraba miyoi ani sukre panbeya badi hana COVID positive oikhibi nupi amadi COVID test ki reason laktringai da Hyderabad chatkrabani amarom da leba asida COVID ki anova active case kuntrama humdoi hengal lakhi bagal loina na COVID ki active case lising taret ka chamaga yankhai mari sukre ngarang COVID na naba miyoi ahum lekhida bagal loina na lekhida mi gi masing humdra taret yaukre pung kungamari asida COVID tagi miyoi chamapan marfu humdoi hengalaktuna discharge tawkhiba loina na hauzik phawbada leibak asida COVID tagi miyoi lising mapan ga changwa yankhai taruk phagalaktuna discharge tawkhre hairi leiba asigi state singi manungda Kerala na punba active case lising aniga chamaga humphumanga leiduna active case khwaidagi yamna wangba state oidi Gujarat na active case lising amaga Chani ga marfu ma thui leiduna ani suba amadi West Bengal na active case chatre ka nimfu tare leiduna ahum suba da leiri Imphal East amadi Imphal West district ki oina curfew tension balaite haina mari lainaba singna khangalakle hanagumna ngasi ayupung manga dagi numidang wairang pung manga fawba aduma curfew komthokli miyamna aranba pau sandokpidana ba amadi tonga da thajabidana ba hairakli Arambai Tengol na governor da natraga government ki office haina silang balaite Arambai Tengol gi oina sit in protest phangani haina Arambai Tengol general headquarter gi control room operator Laishram Robinson na thadaropa chero lamada khangalagli Arambai Tengol gi luchingba ama oiriba asem kananbu CVI na fakhiba amadi chingkhong singya da khulngak liba sing phaba yaningdi haina ningthaukhong da khutang chara henduna wakat mifam chathakre khutang chara henbagi wakat adu ningthaukhong bazar da ayuk pung taret tagi haukibani panbaya badi ningthaukhong gi mangol nganbi college ta hangniba relief camp ta changjafam lauduna leiriba singa loinana ningthaukhong gi miyamna khulngak liba sing phaba punba chathabidanaba amadi asem kananbu thadok piraknaba Bishnupur gi DC da memorandum amasu pisan kiba leikrabani Bishnupur district ke mafang kayadagi lakpa masing yamlaba miyamna langmaidong imak Kaithel da Arambai gi thomi phaba yaroi haiduna wakat khongchat chathakre wakat khongchat aduda Arambai gi thomi iramdam ngakpani maramdam ngakpami da maral siba yaroi Manipur police ki thong yaning de absolute majority leiriba party na lengak sengba ngamdaba ikai ningai ni Arambai di leibak ningba machani haiba kholaw kaya su lauki Jawaharlal Institute of Medical Sciences ki OPD yauna atai thabak thoram sing tha sigi tara manga gi matungdagi hongnaba honari hairi loinana State Medical Institute asigi normal academic section na tha sigi tara manga dagi horagani hairi panbaya badi chayolamagi mamangda thokhiba ising ichau da Janims ki complex ta ising thumjilakpadagi mathau leptuna lakhibani loinana ichau hek hanthakhibaga mari lainaba sing yauna tungan ba organization singi matenga loinana mathau tawba hongnana bagi damak sitok semtoktuna lakhibani matang swaise break ama laujage break ki matungda Imphal East ki top makha lekai da miyamna nafsa gi cheng phanghanbiu haina taksilakpagi pau amadi Manipur ama sumalengi tungan be I pau sing puduna laksage impact news pe meeting tado lebiu khanghanjaba
Millennium Institute of Sciences ki Class 12 ki tha si haukiba tarik anida pangthoknaba thawrang lamba examination adu ising isauna maram oiduna yeithokduna lakiba adu hayeng June gi tarik taragani thui sagol sen numit asida hanagi pungpham aduda pangthoklagani maram asina school asigi class 12 ki mairoi singna examination saruk yaranaba principal na mairoi singda khangalakle. Step into the world of luxury with Classic Hospitality Training Institute. Admission for 2025 is now open. Join our one-year hotel management course covering front office, food and beverage service, housekeeping, culinary arts, and workplace skills, plus a 4-month internship with the Classic Group of Hotels. Visit us at Hotel Imphal by the Classic, North AOC, Imphal West. Call 6909358685. Your journey to a great career starts today. Mayambo muka hana taram lokchari bulletin asigi makhata wa mau miyam da pizari. Ketrigao AC gi manung chanba top makha lekai da leiba nafsa shop number 97 na konba mafam singda cheng phangandre mari leinaba sina yengsen biu haina lekai miyam na puning chingsilagli mafam adugi medium na phongdorakpagi matung inna haukiba Englishing ani kunga mari dagi tha Nipan gi phangpham thokpa cheng phangdana phangdaba miyoi kaya leiri masigi ju mathakta chatliba sahi asigi February March amadi April thagi su cheng pithoktana leiri amaromda haukiba chayol amagi mamangda Imphal East District ki tongan ba mafam singda ichau gi chaitheng nangkhiba miyoi kaya su ngasi fawba cheng phangdabagi awaba mayoknari masigi mathakta chahi asigi May amadi June thagi cheng su hantana pirakpa asina amuka hena khudong chadaba mayokna halle priority household card paiba singi oina mi amada cheng kg manga pirambo adu cheng kg ahum khak pirakhi hairi nakal amaramda chahi asigi July amade August thagi cheng su pithokre haibage pau phangle adu bo hojik fawba cheng pibage phangpham leitri wafam leitri mari leinaba singna hiram asigi matangda midyang changbiduna napsagi shop number 97 ge agent oiriba ningthau phamdagi lokthok piyu haina takchilagli अखोइना हाइजरुबा मतमदा चेंगजी किलो अहुम थोंबजे अखोइ यानिंगदे नोंचिंग न ताबै फिमदे इसिंग इजोक थोलप मतमजिदा अखोइदे वाना इसिंग थोमे बाई इमु फिजिदि कनागुमम न हन्ने यंग मनतेबा मथैदा चेंगजे अखोइ इमु थोंबंग थंगदेबा मी अहुम अमा थुमंग थंगखिदरेबा अंगांग बिदि लायदना मछि कनागुमना हन्ने यंगदे सिगि मथक्सिदा लेरिबा मयामजिदगी चेंग फंगदबा कयामजु यावरिबा मी कखलकपा असिबगी पोतो मै चा थोमोइबदि यानिंगब्रा यानिंगदब्रा यानिंगदे सिमदु यानिंगदे मदु हारुबदि अखोइदा सावी कुमा मयाम टेंशन जाम लेहले मसी पुनमक्से मरी लेनबा अथॉरिटी ना इंगनदियो अमदी लीगल एक्शन ने लखत पियो Air India gi Boeing 777-300 aircraft ama Sikkim haina maming thonkre India gi state ama oiriba Sikkim gi yankai suba statehood anniversary ga mari lainana state asibu ikai khumnabo oina maming asi thonkibani haidi panbe yawadi kumjali singama chamapan humdra manga gi me 13 ta Sikkim asi India gi kunganitoi suba state ama oiduna mahausa gi akoibagi fibam kannanaba honaba yaune hiram kaya da masak naiba thodang kaya logduna lakhibani Aroba bulletin asige headlines amhona miyamda thamjari Manipur da haukiba pung kungamari da COVID ke anoba case ama laktuna active case ani sukre leba asida COVID ke anoba case control hum do henga lakhi bagalona na COVID ke active case disinternet ka samaga yang khemari okre Matang soisa bulletin solution jari Manipur masung malengi tongan ma mafam sing le thokliba I pau singi dama impact news for media tadon lepi Awaba Phongdokjaba Harimati Dance and Music Center ki Vice President